Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau Manipurda COVID-19 positive oiba masing 19,736 sure siba masing 219 yaure maigi kumai Diwali na lakpada Rajyapal Mukhyamantri yauna lusingba kayana yaifa paujel piri Laibak sida COVID-19 dagi naba phabagi sang 7.9 yaure Pradhan Mantri na hairi Bharat na ngaksel gi lamda hena mapangal kankhat hanaba honaba loinana laibak asida sajaba khusukhulai da hen bamidyang thamli amasung kendra na hairi Atmanirbhar Bharat ki akhanaba midyang loinana longmi singi yaifanaba sarkar na thorang kaya lokhatli Laibak asina malemgi laiset oiriba COVID-19 gi mayokta punna amata oina lanthengnari lamdam sigi miyamna sakhangnaraba miyoy kyana su lantheng asida mai paknabagi damak Akasbani Imphal gi ipawgi khuthangda mipung khudingmangna araiba thawong ahum face mask uppa amaga phut taruk lapnana leinaba mai mit amadi khutsa toina hangdoktuna tarutanana thamnaba apil tawri saknairaba saisakpa samurai latpam nabasarmagi apil Mayambu samurai latpam Nava Sharma, Nava Volcano na Khoramjari. Haujik Phawbagi oina COVID-19 gi vaccine puthok triba maramna laichat asidagi ngakthok naba amat ngairaba pamaidi section ba haibasin oiri. Sarkarna laichat asik thingnaba honariba asigi mathakta aikoi pumna magnasu bhap taminaduna laichat asidagi ngakthok nanaba tangai phadaba niyom ahum asi ngakna chatminasi. Aikoi khudingmakna yumdagi mapan hek thokpaga face mask soidana upsi Sapon natraga hand wash sirnaduna khusa seng hamdoksi amasung mi amagagi marakta phut taruki social distancing thamsi section ba haibasina isa aikogi nungsiraba imung manung amadi miyambu laichat asidiki kan mangam godoribani mayambu amu hanna khorumjeri Haujik mapung oiba pau Manipur dang asi puna sample 5,503 COVID-19 gi test tawbada miyoy 213 positive oiba thengna baga loinana Haujik phawbada positive oiba punba masing 19,736 sure Raijagi COVID-19 command control room na thokpa cherolamagi matungina haukiba pung kunmari da miyoy manga laikhidabaga loinana haujik phawbada laichar asina siba migi masing 235 sure positive oikiba miyoy singdugi manungda Imphal East Jilla dagi 34 Imphal West Jilla dagi 59 Bisnupur dagi 12 Tamenglong Jilla dagi 19 Thawbal dagi 13 yauri Haukiba pung kunmari da miyoy 140 naba phaduna discharge tawkibaga loinana haujik phawbada naba phaba migi masing 19,913 sure naba phabagi sangna sada 34.8 ni haujik active case 1,000 subna 34 leiri Bisnupur Jilla da haujik phawbada COVID-19 gi apunba case 9,9 sure masigi manungda miyoy 9 naba phaduna discharge tawkhre haujik active case 138 leiri miyoy 10 na laichat asidagi leikhidre kumai phiyong naksilakpaga loinana Thawbal Jilla da COVID-19 positive oiba masing nongmagi hengalakli basidagi ngakthoknabagi pandamda khangabok amasung Thawbal Kendragi local COVID committee gi oiba mifam amangasi Thawbal Mela ground gi community hall da pangthokre mifam aduna lakliba kumai phiyong singi yenglaga sarkar amadi MLA singna lekai gi organization singa khusamnaraga miyamda matau karamna COVID-19 dagi ngakthokadagi haibagi matangda miyambu bhap tahanbagi thorom pangthoknaba warep lawkhre maraga sida Raja Police na COVID-19 dagi ngakthoknaba sarkar na piba niyom sing ngakna sataba miyoy sing phagatpagi thabak makha na sathari ngasi raija sigi tongan ba mafam dagi police na miyoy 300 phagatuna makhoi dagi sel oina lupa 58,000 khonggathi maigi kumai Diwali na lakpada Rajyapal Mukhyamantri yauna tongan balusing bakayana miyamda yaifa paujel piri Rajyapal Dr. Nazma Heptula na mahaki paujel da hai Diwali na angan bana amhambabu amasung aphabana phatababu joy tawi haibadu utli mangna hai aikoi punna honaduna nunga yaifaba amasung saukhatpana thanba punsi amamam ohenbaga loinana mipum khudingmakta nungsiba amasung machin manhaw oibagi wakalon sandoklasi Malem pumbada mayok nariba COVID-19 gi awaba maraksida Diwali gi kumhaina asa amasung santi oina hingminabagi wakalon purakpa oirasanu haina Rajyapal na hairi Mukhyamantri Nongthumam Biren Singna mahaki paujel da hai kumhai asina asumbana joy oi haibadu utli Bhagavan Ramna sahi 13 bonda satluraga mahaki marebak Ajodhya da halakhiba dubuning singduna
Diwali kumhai pangthoktuna lakli. Kumhai asina lakpada samajda lairiba phattabasing zat kanglup khetnaba hingsa amasung senja thumja muthanaba honaduna afaba machin manau oiba amasung ekhoi maselgi marakta nungsinabagi lipun chesinhanaba honarasi. Mahaki paujelda Manipur Vidhan Sabha gi Adaksa Yumnam Khemsa na hai Hindu singgi maigi kumhai Diwali na anganbana amambabu joy tawi haibadu utli. Manipur Vidhan Sabha gi Upa Adaksa K. Robindro na mahaki paujelda hai maigi kumhai asina phattababu afabana joy tawba utli. Diwali kumhai na lakpada yengthinaba amasung masagi da khanba toklasi hairi. Works Mantri Thongam Biswajit na mahaki paujelda hai Diwali kumhai na lakpada Fattaba kalak mihau sauba senja thumja kanglo masel yengthinaba amasung hingsana singba fattaba singbu maithiba piduna afaba amata oiba samaj ama semlasi. Mahaki paujelda Forest Environment amasung Climate Change Mantri Awangbong Nyumai na hai Diwali kumaina anganbana amambabu afabana fattababu maithiba pibagum fattaba pumnamak thadoktuna santi leiba amasung saukhatpa raija ama ohenaba honarasi. Kumhai asiga mari lenana Consumer Affairs Food and Public Distribution Mantri T.H. Satyabatra na miyam na maigi kumhai Diwali pangthokpa matamda eco-friendly oiba maongda COVID-19 gi SOP ngaknaba amasung social distancing ngakpaga loinana saruk yabinaba hairi. Paujelamada Social Welfare Mantri Okram Henry na hai maigi kumhai Diwali na lakpada lebak sinba thungbada haraute amna pangthoknari. Kumhai asi Prabhu Ram na sahi taramari bonda leiruraba matungda halakpabu nungaiba phongdoktuna pangthokpani. Numit asina lakpada miyamda anoba asa piba oirasanu. Shiva Sena Manipur State Unit na su Diwali kumhai na lakpada miyamda yaifa paujel piri. Laibaki mafam kayada ngasi maigi kumhai Deepawali pangthokli. Deepawali kumhai da Rashtrapati, Uparashtrapati amadi Pradhan Mantri na laiba asigi miyamda yaifa paujel piri. Deepawali kumhai pangthokpada laiba asigi lanmi singbu ikai khumnaba uttuna mai thanbinaba Pradhan Mantri Narendra Modi na laiba asigi miyamda apil tawri. Laiba asigi hanagi Pradhan Mantri Pandit Jawaharlal Nehru gi sama 38 suba mapok numit palan ngasi Imphal gi Congress Bhavan da pangthokre. Thoramduda hanagi Mukhyamantri amasung CLP Lusingba Okram Ibobi Singh, Manipur Pradesh Congress Committee gi President Moirangthem Okendro na lusingduna dol asigi Lusingba Singh amasung karmi kaya na Pandit Jawaharlal Nehru gi murti da laikhatkhi. Numit asi leibak ki mafam sinba thungna angangi numit haina supalan tawri. Thoramduda wangangbada MPCC gi President M. Okendro na Bharat ki ahanba Pradhan Mantri Jawaharlal Nehru asi anoba Bharat ki architect ni haina singthakhi. Laiba asida samajik selthum amasung rajniti gi lamda lusingba sin awonba ama purakpaga loinana Englising masama panyankhai mangada Children Film Society of India lingkhatkhi. Surasanpur District Administration na DCPO Social Welfare Vibhag ka puna sinduna masi angangi numit palan pangthokre. Thauramga mari lenana jila asida leba children home singda sana thaknaba polam sing yenthokhi. District Child Protection Unit Hawal na sinduna ngasi angangi numit ka mari lenana jila asigi tongan-tongan mamaphamda leba children home singda awareness program pangthokre. Thauramgi saruk ama oina angang singda sena sanaba phirol amadi sanapot sing khudol tamkhi. Maya Imphal Kendra gi manungchana laiba miyoi chatruk nifu tarukta Kendra sigi MLA su oiriba Manipur Vidhan Sabha gi Upa Adaksa Kongkham Robindro na pension yenthokre. Senpham asi mahaki thagi toloptagi yenthokpani. Ngarang na miyoi chahum supna tarukta amasung asina miyoi chahum nifuda pension gi senpham adu yenthokibani. Tha asigi 13 da anirak subo oina tekhraba irang thong semjinbagi thabak Bharat Lanmi gi engineer singna sathari. Aikhoi gi Tamenglong Paumi agui kamaina hai None Jila gi SDO Sri Namlalung Gangmai ga loinana NSIDCL gi engineer Sri Ankit yauna ngasi tawbang khulda chatuna mafamduda matam khragi oina chathok chasin tawnaba lambi semnaba yengsinkhre. Makhoina tawbang khulgi lusingba singa unakhi haujingmaki oina awang khulgi khunja singna miyam chathok chasinda mateng pangli. Tabiriba pawasi Akashvani Imphal dagini. Laibak sida COVID-19 dagi naba phabagi sang sada 42.9 yaure haukiba pung 12 da miyoi 48 hena naba phakhi. Haksel Mantraloina hai haujik phawbada naba phaba migi masing 1,38,000 yaure. Laibak sida haujik active case 1,30,000 leiri haukiba pung 12 da anoba case 93,3 thengnakibaga loinana apunba positive case 1,38 henkhre. Laibasida laisarasina sibagi sang sada 1.3 ta leiri haukiba pung 12 da miyoi 500 laikhidabaga loinana laisarasina siba migi masing
1,19,994 सूरे निंगथमथा संगलकपा अमदि कुमै फियोंगी मतम ओइसिलकपसिदा मियामबु कोविड-19 दगी ngakthoknaba प्रधानमंत्री नरेंद्र मोदी ना हुदोखिबा जन आंदोलन कैंपेन राज्य सिदसु सथरी तोंगा जिला सिंह डिस्ट्रिक्ट एडमिनिस्ट्रेशन ना तोंगा ऑर्गेनाइजेशन क्यागा खुसमनदुना कैंपेन असि मपुंग फाहनबा थबक पाइखतली सकनाइरबा अमदि लुसिंगबा कयानासु कैंपेन असिदा सरुक याबा ओइना मियामदा कोविड-19 दगी ngakthoknaba अराइबा थवोंग खरा ngakना सनबा लेप्तना अपील तौनरकली जन आंदोलन की खोंजंग माइ पाखनबा जिरीबाम की एसडीओ सगोलसेम इंद्रजीत सिंह ने मियामदा तौबा अपील डिस्ट्रिक्ट एडमिनिस्ट्रेशन जिरीबामना पाउजेल असि पिजरी कोविड ngakthoknabagi वैक्सीन मालेमदा लैत्रिबना लाइना असिबु ngakthoknabagi दमक प्रजा मियामना कोविड एप्रोप्रिएट बिहेवियर सि ngakna चपिनबा निंगसिंगजरी अहानबदा मियाम मरकता फेस मास्क नियम चुमना उपियु अनिसुबदा सापोन अमसुंग सैनिटाइजर ना खुद सा तोइना हामतोकपियु अमसुंग मफम चादना लॉकडिन सिपिगनु अहुमसुबदा मी अमगी मरकता यामद्रबदा फिट तरुक लामना लैबियु मरीसुबदा मियामना युमदगी मपालदा दरकार लेतना थोकपिगनु मंगा सुबदा चा होटल ग्रोसरी शॉप न चिंगबा मफम सिंगदा मियाम पुंबीगनु तरुक सुबदा मियामना हक्चांगी इम्यून कंखतनबा मची लेबा चिंजाक सिंग चाबियु अमसुंग चांग नाइना योगा अमसुंग हक्चांग साजेल तौबियु तरे सुबदा पोचै लेबा चटपदा युंगी मियोय अमखक्तमक चटपियु निपान सुबदा धर्म कर्मना चिंगबदा यारिबा मखै इमुंगी मियोय सिंगना तौबियु मापन सुबदा अहल सिंग अरिबा अनाबा लेबा सिंग हेना चेक्सिना लेबियु शास्त्रीय संगीत की सकनाइरबा ओजा चंद्र मोहन मंगांगना जन आंदोलन कैंपेन का मरी लेना मियामदा अपील तौरकली नुंसीजरबा आइगी इरिबक्सासिंग खुरुमजरी कोविड-19 लाइनादगी ngakthoknaba tangai phadana satna kanglon ahumkhak ngakna chanminnasi yumdagi mapan thokpu matamda face mask sumna upiyu khutsa sabun natraga hand sanitizer sijinaduna toina chambiyu मियाम तिनबा मरक्ता थोकपा मतमदा मी अमगा की मरक्ता यामद्रबदा फुटर की सोशल डिस्टेंसिंग थंबियु कोविड-19 लाइना की सबसाबा हिदाक पुथोक्त्रिबा फावबदी हाइरिबा चना कांगोन असे ngang चटपियु मयामबु अमुक हनसु खुरुमजरी प्रधानमंत्री नरेंद्र मोदी नंगसी राजस्थान की जैसलमेर जिला दलैबा ऐतिहासिक ओइरबा लोंगेवाला पोस्टा सिपाही सिंगा दिवाली कुमई पांगथोखरे थोरमदुदा वांगांगबदा प्रधानमंत्री नाहाई लानमी सिंगना लेबाक असिबु थौना फना ngak सेलिबा सिदा भारतना चौथोकजबा पोई मांगना हाई तोंगा मफम सिंगदा सिंगनरकपा खुदिंगमक भारत लानमीना थौना फना मायोकनरी दिवाली कुमैना लाकपदा लेबाक असिगी मियामगी महुत सेलगा प्रधानमंत्रीना लानमी सिंगदा याइफा पाउजेल पीखी प्रधानमंत्री नाहाई लोंगेवालादा सोंगनखिबा लानफम मतम सुप्पदा निंगसिंगदुना लेरगनी अमसुंग मफम असिदा सोंगनखिबा लानदा भारत लानमीगी थौनासिंग अदु सिंगथानिंगाई ओइना उतखी प्रधानमंत्री नाहाई भारत ना हुजिक ngakselgi lamda hena mapangal kankhadhanaba hotnabaga loinana leiba asida sajaba khusu khulaisingda henba mityeng thamnaba hotnari लघु सिंगु मंत्री नरेंद्र सिंह तोमार ना हाइख्रे लघु सिंगु की थबकते हेना चौखटहनबगी दमक सरकार ना अहेनबा मित्येंग थमली न्यू दिल्ली दा पांगथोकपा थौरम अमदा वांगांगबदा श्री तोमार ना हाई आत्मनिर्भर भारत की अखनबा मित्येंग लोइनना लौमी सिंगी याइफा थौरांगी दमक सरकार ना थौरांग कया लौखटली मांगना हाई अनोबा फार्म एक्ट असिना लौमी सिंगदा मखोगी पोथोकसिंग निंगतमना योनजबता नतना मखोगी स्वार्थ ngakpaga लोइनना योलिबा पोटलमसिंग अदुगी ममल चपसाना फंगबा ngamlagani ngasi थौरम अदुदा रेल मंत्री पीयूष गोयल अमसुंग कॉमर्स की राज्य मंत्री सोम प्रकाश सरुक याखी 15 सुबा ईस्ट एशिया समिट मिफमदंगसी मपाल थौरम मंत्री एस जयशंकर सरुक यागनी वियतनाम की प्रधानमंत्री nguyen जुआन फुकना सभापति ओइदुना वर्चुअल ओइना पांगथोकदबा मिफम असिदा मालेमगी अमसुंग लमदम की ओइरिबा कोविड-19 की वाफम यावना तोंगान बहिरमसिंगदा वा खनगनी लोइसिलकपदा कोविड-19 दगी ngakthoknaba फेस मास्क उपा फुट तरुक लापनाना लेबा खुसा अमदि माइमि तरुतनाना थंबा हाइबा असंबा थवंग अहुम असि ngakna चटपिनबा अमुक हना निंगसिंगजरी अरोइबदा मरोइबा पाउ अमुहना मणिपुर कोविड-19 पॉजिटिव ओइबा मसिंग 19,753 सूरे सिबा मसिंग 219 यौरे मईगी कुमई दिवालीना लाकपदा राज्यपाल मुख्यमंत्री यावना लुचिंगबा कयाना याइफा पाउजेल पीरी लेबासिदा कोविड-19 दगी नाबा फबगी सांगसादा 42.05 यौरे प्रधानमंत्री ना हाइरी भारत ना ngakselgi lamda hena mapangal kankhadhanaba hotnabaga loinana leibasida sajaba khusu khulaida henba mityeng thamli amasung केंद्र ना हाइरी आत्मनिर्भर भारत की अखनबा मित्येंग लोइनना लौमी सिंगी याइफनबा सरकार ना थौरांग कया लौखटली पाउ लोइजरे।